ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯂꯤꯌꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟ ꯌꯧꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯥꯡꯒꯣꯜꯗ ꯆꯥꯎꯕ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯆꯥꯎꯕꯤꯕꯨ ꯉꯥꯡꯂꯗꯨꯅ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯔꯤ꯫ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯄꯦꯜꯍꯟꯕ ꯉꯝꯗꯕꯤ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯗ ꯑꯗꯨꯛ ꯑꯅꯝꯀꯟ ꯈꯪꯒꯅꯤ ꯅꯪ ꯉꯁꯤꯗꯤ꯫ ꯑꯗꯣ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕꯤꯕꯨ ꯑꯃꯨꯛꯁꯨ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯄꯨꯊꯔꯤ꯫ ꯆꯥꯎꯕꯤ ꯀꯞꯅ ꯀꯞꯅ ꯈꯨꯝꯂꯛꯏ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯕꯣ? ꯆꯦꯡ ꯋꯥꯟꯒꯦ ꯍꯥꯏꯗꯨꯅ ꯊꯝꯖꯕ ꯁꯦꯜꯗꯨꯁꯨ ꯉꯔꯥꯡꯅ ꯄꯨꯗꯨꯅ ꯆꯠꯄꯤꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯆꯦꯡ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯇ꯭ꯔꯤ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯑꯁꯨꯝꯅ ꯍꯤꯡꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯂꯨꯗ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯍꯪꯒꯅ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯒꯤ ꯃꯆꯤꯟꯗꯨꯗ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯤ꯫ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯌꯥꯝꯕ ꯊꯣꯛꯄ ꯑꯃꯒꯤ ꯅꯨꯄꯤ ꯂꯩꯈꯝꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯦꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯈꯥꯝꯖꯤꯜꯂꯤ꯫ ꯂꯩꯈꯝꯅ ꯃꯥꯡꯒꯣꯜꯖꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ꯫ ꯍꯥꯏ ꯃꯥꯡꯒꯣꯜꯖꯥꯎ, ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯑꯗꯨꯛ ꯃꯆꯣꯛꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯨꯔꯤꯕ? ꯋꯥꯔꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦꯒ ꯈꯟꯖꯔꯤꯕ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯅꯆꯥ ꯑꯄꯤꯛꯄ ꯑꯁꯤꯅ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯀꯤꯗꯅ ꯀꯥꯆꯤꯟꯁꯤꯗ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯃꯤꯍꯤꯡ ꯆꯥꯕ ꯁꯥ ꯑꯣꯜꯂꯕ꯭ꯔꯣ ꯅꯪꯕꯣ? ꯅꯌꯥꯝꯕ ꯆꯠꯊꯣꯛꯈꯤꯕꯒꯤ ꯐꯕꯅꯤꯀꯣ ꯅꯪ꯫ ꯅꯌꯥꯝꯕ ꯂꯩꯔꯝꯃꯕꯗꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯍꯤꯡꯅꯤꯒ ꯈꯟꯕ꯭ꯔꯣ? ꯅꯌꯥꯝꯕ ꯇꯥꯛꯊꯣꯛꯑꯒ ꯅꯪꯕꯨ ꯅꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯍꯟꯕ ꯉꯝꯃꯅꯤꯀꯣ꯫ ꯆꯠꯂꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯍꯦ ꯃꯆꯣꯛꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ꯫ ꯂꯩꯈꯝꯒꯤ ꯅꯨꯄꯥ ꯏꯕꯣꯍꯜꯕꯨꯗꯤ ꯃꯥꯡꯒꯣꯜꯖꯥꯎꯅ ꯈꯔ ꯈꯧꯇꯛ ꯆꯥꯖꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯈꯝꯅ ꯆꯩꯔꯛꯄꯗꯒꯤ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛꯇꯪ ꯈꯥꯅ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯥꯡꯒꯣꯜꯖꯥꯎꯅ ꯊꯣꯛꯈ꯭ꯔꯕꯗ ꯂꯩꯈꯝ ꯃꯄꯥꯒꯤ ꯃꯇꯧꯗ ꯀꯤꯗꯨꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯕ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯩꯔꯛꯏ꯫ ꯕꯦꯝꯃ ꯂꯦꯝꯕꯤ, ꯁꯤꯗ ꯂꯥꯎꯅꯦꯍꯦ, ꯀꯤꯒꯅꯨ, ꯂꯥꯎ ꯁꯤꯗ ꯏꯃꯥꯆꯧꯕꯤꯒꯤ ꯅꯥꯛꯇ꯫ ꯂꯦꯝꯕꯤ ꯂꯩꯈꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯝꯕꯨ ꯀꯣꯟꯗꯨꯅ ꯃꯀꯣꯛꯇ ꯎꯞꯁꯤꯜꯂꯒ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯄꯅ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯍꯤꯛ ꯀꯞꯊꯣꯔꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯆꯥꯎꯕꯤ ꯊꯃꯣꯏ ꯀꯥꯏꯅ ꯑꯃꯨꯛꯀꯁꯨ ꯀꯞꯊꯣꯔꯛꯏ꯫ ꯂꯩꯈꯝꯅ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩꯃꯥ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯆꯥꯕꯣ? ꯇꯣꯛꯑꯁꯤ, ꯌꯦꯡꯉꯣꯏ, ꯀꯞꯄꯗꯤꯅꯦ ꯁꯛ ꯊꯤꯖꯤꯜꯂꯅꯤ꯫ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯏꯆꯥꯗꯤ, ꯀꯞꯄꯅꯨꯁꯤ꯫ ꯆꯣ, ꯅꯪ ꯇꯥꯇꯣꯟꯗꯣ ꯃꯇꯣꯝꯇ ꯁꯥꯟꯅꯍꯧꯕꯅꯤ, ꯏꯆꯥꯇꯣꯝꯕꯤꯒ ꯁꯥꯟꯅꯔꯨꯔꯣ꯫ ꯂꯩꯈꯝꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯕꯤꯔꯛꯄꯗꯒꯤ ꯀꯞꯂꯝꯕ ꯂꯦꯝꯕꯤ ꯁꯅꯥꯗꯨ ꯇꯣꯛꯂꯗꯨꯅ ꯋꯥ ꯍꯩꯔꯛꯏ꯫ ꯏꯃꯥꯆꯧꯕꯤ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯨꯏ꯫ ꯃꯥꯗꯤ ꯅꯨꯡꯇꯤꯒꯤꯁꯨ ꯌꯨꯁꯨ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯥꯛꯏ꯫ ꯉꯔꯥꯡꯁꯨ ꯄꯥꯕꯗꯣ ꯃꯤ ꯈꯠꯅꯔꯛꯄ꯭ꯔꯥ ꯈꯪꯗꯦꯕ ꯂꯥꯎꯔꯒ ꯂꯥꯛꯏꯕ꯫ ꯏꯃꯥꯁꯨ ꯊꯕꯛ ꯆꯠꯈꯤꯕ ꯑꯗꯣꯀꯣ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯛꯄꯒꯤ ꯄꯥꯕꯗ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯕꯤꯌꯣ ꯍꯥꯏꯔꯨꯕꯗ ꯆꯠꯂꯣ ꯑꯥꯗ ꯅꯃꯥꯗ ꯍꯥꯏꯔꯨꯁꯣꯅ ꯇꯥꯟꯊꯣꯔꯛꯏꯅꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯕꯤꯗꯦ꯫ ꯍꯩꯃꯥ, ꯏꯆꯥꯗꯕꯨ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ? ꯐꯩ, ꯅꯈꯣꯏ ꯄꯥꯕꯁꯦ ꯄꯥꯕꯨꯡ ꯆꯧꯗ ꯇꯥꯛꯊꯣꯛꯑꯒ ꯐꯨꯍꯟꯒꯦꯀꯣ꯫ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯂꯝ ꯍꯦꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯒꯅꯦ, ꯄꯥꯕꯅ ꯌꯨ ꯉꯥꯎꯔꯤꯀꯥꯟꯗꯗꯤ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯒꯅꯨꯀꯣ꯫ ꯑꯍꯣꯏ ꯏꯃꯥꯆꯧꯕꯤ, ꯑꯩꯗꯤ ꯄꯥꯕꯗꯧꯅꯁꯨ ꯂꯝ ꯍꯦꯜꯂꯣꯏ꯫ ꯑꯩꯅꯦ ꯇꯥꯇꯣꯟꯒ ꯁꯥꯟꯅꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥꯗꯨ ꯄ꯭ꯔꯞ ꯆꯦꯟꯈ꯭ꯔꯦ꯫ ꯂꯩꯈꯝ ꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯪꯂꯛꯏ꯫ ꯆꯥꯎꯕꯤ, ꯀꯔꯤꯒꯤꯅꯣ ꯉꯁꯤꯒꯤꯁꯤꯅ ꯑꯃꯨꯛ? ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ? ꯏꯆꯦ, ꯅꯤꯁꯥ ꯆꯥꯅꯕ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕ, ꯄꯤꯗꯕꯒꯤꯅꯤ꯫ ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ, ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯦ ꯏꯆꯦ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯈꯜꯂꯒ ꯉꯁꯤ ꯐꯥꯎꯕ ꯈꯥ ꯆꯤꯛꯇꯨꯅ ꯈꯪꯂꯛꯄꯅꯤ꯫
ꯃꯥꯅ ꯒ꯭ꯌꯥꯟ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯈꯪꯂꯛꯄꯅꯤ꯫ ꯑꯗꯣ ꯏꯆꯦ, ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯦ꯫ ꯆꯦꯡꯋꯥꯟꯒꯤ ꯍꯥꯏꯗꯨꯅ ꯊꯝꯕ ꯁꯦꯜꯗꯨꯁꯨ ꯉꯔꯥꯡꯅ ꯅꯝꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯦꯜꯁꯨ ꯁꯤꯀꯤ ꯑꯃꯗ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯁꯤꯀꯤ ꯑꯃꯗ ꯇꯥꯟꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕ꯫ ꯄꯤꯗ꯭ꯔꯒ ꯑꯩꯕꯨ ꯐꯨꯕ, ꯄꯤꯔꯤꯈꯩ ꯍꯔꯥꯎꯕ, ꯄꯤꯗ꯭ꯔꯒ ꯑꯩꯕꯨ ꯐꯨꯕ ꯑꯁꯤꯅꯤ ꯏꯆꯦ꯫ ꯍꯧꯖꯤꯛꯇꯗ ꯑꯩꯁꯨ ꯅꯤꯡꯉꯝꯂꯛꯇꯦ꯫ ꯑꯩꯕꯨ ꯄꯣꯛꯄ ꯑꯄꯣꯛꯄꯤꯗꯨꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯂꯝꯀꯦꯠꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯉꯁꯤ ꯑꯩꯅ ꯑꯁꯨꯝꯅ ꯋꯥꯔꯤꯕꯅꯤ ꯏꯆꯦ꯫ ꯂꯩꯈꯝꯅ ꯆꯥꯎꯕꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯏꯍꯦ, ꯇꯣꯛꯑꯁꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯌꯥꯔꯤꯕ꯭ꯔꯗꯣ? ꯑꯗꯨꯕꯨ ꯊꯥꯁꯤ ꯑꯗꯨꯝ ꯑꯣꯏ ꯂꯩ ꯌꯥꯕ꯭ꯔꯅꯦ? ꯅꯣꯡꯃꯗꯤ ꯃꯉꯥꯜ ꯅꯥꯏꯕ ꯊꯥꯅꯤꯜꯁꯨ ꯊꯣꯔꯛꯈꯤꯅꯤꯅ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯁꯤ ꯉꯥꯛꯇꯅꯤ, ꯈꯥꯡꯕ ꯇꯥꯕꯅꯤ ꯃꯄꯨ ꯃꯥꯒꯤ ꯆꯥꯡꯌꯦꯡꯁꯤ꯫ ꯁꯣꯝꯗꯅ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗ ꯄꯤꯔꯛꯇꯕꯒ ꯂꯩꯈꯝꯅꯁꯨ ꯃꯥꯕꯨ ꯆꯩꯗꯨꯅ ꯇꯥꯟꯊꯣꯔꯛꯄꯗꯨꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯃꯥꯒ ꯃꯥꯟꯅꯕ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯗꯒꯤ ꯁꯣꯠꯇꯨꯅ ꯅꯤꯁꯥ ꯈꯔꯒ ꯑꯃꯨꯛ ꯆꯥꯁꯤꯜꯂꯨꯔꯦ꯫ ꯂꯝꯕꯤꯗ ꯂꯥꯛꯅ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯗꯨꯅ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯑꯣꯟꯁꯤꯟꯕ ꯇꯟꯗꯨꯅ ꯑꯣꯟꯁꯤꯟꯗ꯭ꯔꯕꯅꯤ꯫ ꯃꯤꯁꯤꯡꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯈꯨꯃꯛꯇꯕꯗꯨꯗꯅ ꯍꯦꯜꯂꯤ꯫ ꯃꯥꯅ ꯉꯝꯂꯕꯅꯤ, ꯄꯨꯝꯅꯃꯛ ꯃꯥꯅ ꯍꯦꯜꯂꯕꯅꯤ ꯈꯟꯖꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎ ꯐꯦꯔꯦ ꯍꯥꯏꯈꯩ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯅꯣꯏ ꯉꯝꯖꯕ꯭ꯔꯣ? ꯅꯣꯏꯅ ꯀꯔꯤ ꯑꯣꯏꯔꯗꯅ? ꯅꯣꯏꯁꯤꯗꯤ ꯑꯩꯅ ꯆꯥꯃꯔꯛ ꯂꯩꯕ ꯉꯝꯕꯖꯥꯠꯅꯤꯍꯦ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯣ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤ? ꯃꯥꯅ ꯍꯥꯏꯕꯗꯨꯕꯨ ꯋꯥꯔꯛ ꯄꯤꯅꯕ ꯂꯩꯇꯦꯒ ꯈꯟꯖꯔꯤꯕ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣꯕ? ꯅꯣꯏꯅ ꯀꯔꯤ ꯑꯣꯏꯔꯗꯅ ꯃꯣꯏꯅ ꯉꯁꯤ ꯐꯥꯎꯗ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈ꯭ꯔꯒꯦ? ꯅꯋꯥꯁꯨ ꯂꯧꯗꯦ, ꯅꯇꯨꯁꯨ ꯂꯧꯗꯦ꯫ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯀꯔꯤ ꯊꯤꯡꯗꯣꯏꯕ? ꯅꯤꯁꯥ ꯆꯥꯅꯤꯡꯉꯦ ꯆꯥꯅꯤ, ꯅꯨꯄꯤ ꯐꯨꯅꯤ꯫ ꯑꯩꯒꯤ ꯀꯨꯁꯤꯅꯦ, ꯀꯨꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯡꯒꯣꯜꯖꯥꯎ ꯉꯥꯡꯂꯗꯨꯅ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯍꯧꯕ ꯎꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯒꯦꯠ ꯐꯝꯊꯩ꯫ ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯔꯛꯂ ꯃꯥꯜꯂꯤ ꯇꯨꯃꯤꯟꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯈꯠꯅꯔꯦ ꯁꯥꯎꯅꯔꯦ ꯍꯥꯏꯗꯨꯅ ꯐꯝꯗꯣꯛꯇꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯥꯎꯕꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯅꯕ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯤ꯫ ꯃꯝꯁꯤꯜꯂꯛꯂꯕ ꯀꯥꯟꯗꯨꯗ ꯍꯜꯂꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯄꯥꯈꯠꯆꯩ꯫ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯥꯡꯒꯣꯜꯖꯥꯎ ꯍꯥꯟꯅ ꯍꯜꯂꯛꯂꯝꯂꯕꯗꯤ ꯃꯥꯕꯨ ꯑꯃꯨꯛ ꯆꯩꯕꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯝꯂ ꯊꯦꯡꯂ ꯐꯥꯎꯕ ꯅꯨꯄꯥ ꯉꯥꯡꯅꯕ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯍꯩꯗꯕ ꯈꯣꯟꯐꯝ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯛ ꯐꯨ ꯇꯧꯔꯤꯕꯅꯤ꯫ ꯋꯥꯅ ꯍꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯏꯪꯅ ꯄꯣꯊꯥꯕ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯆꯥꯎꯕꯤ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯅ ꯁꯣꯟꯖꯩ꯫ ꯍꯦ ꯏꯁꯣꯔ, ꯅꯅꯥꯏ ꯑꯩꯕꯨꯇꯗꯤ ꯀꯟꯕꯤꯌꯨꯀꯣ꯫ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯂꯦꯝꯕꯤꯗꯨ ꯁꯥꯟꯅꯔꯨꯕꯗꯒꯤ ꯋꯥꯗꯨꯅ ꯎꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯎꯕꯗ ꯆꯥꯎꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯊꯣꯏꯕꯤ, ꯅꯪ ꯄꯥꯕ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ? ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯑꯩꯅ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯂꯨꯕꯗ ꯃꯥꯗꯤ ꯎꯗ ꯉꯥꯔꯒ ꯇꯨꯝꯃꯒ ꯂꯩꯍꯧꯋꯦ꯫ ꯑꯩꯗꯤ ꯀꯤꯖꯗꯅ ꯄꯥꯕꯗꯨ ꯀꯧꯔꯝꯗꯦ꯫ ꯑꯩꯗꯤ ꯆꯦꯜꯂꯒ ꯂꯥꯛꯑꯦ ꯏꯃꯥ꯫ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯊꯣꯏꯕꯤ, ꯍꯌꯦꯡꯈꯩꯗꯤ ꯆꯦꯜꯂꯒ ꯂꯥꯛꯄ ꯌꯥꯗꯦꯀꯣ꯫ ꯇꯨꯁꯤꯜꯂꯒ ꯁꯣꯛꯑꯗꯤ ꯏ ꯃꯌꯥꯝ ꯊꯣꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯇꯞꯅ ꯐꯖꯅ ꯇꯥꯇꯣꯟ ꯍꯣꯏꯒ ꯂꯥꯛꯀꯗꯕꯅꯤꯀꯣ꯫ ꯇꯥꯇꯣꯟ ꯍꯣꯏꯅ ꯍꯥꯟꯅ ꯆꯦꯟꯈ꯭ꯔꯤꯅꯦ ꯏꯃꯥ꯫ ꯑꯗꯨꯒꯅꯦ ꯏꯃꯥ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯕꯦꯝꯕꯦꯝ ꯍꯣꯏ, ꯇꯣꯝꯕ ꯍꯣꯏꯅ ꯅꯣꯏ ꯄꯥꯕꯗꯤ ꯑꯥꯗ ꯁꯤꯔꯒ ꯂꯩꯔꯦꯇꯨ ꯌꯦꯡꯉꯣ ꯍꯥꯏꯕ꯫ ꯑꯗꯨꯒꯤ ꯀꯤꯖꯗꯅꯁꯨ ꯆꯦꯜꯂꯛꯏꯅꯦ꯫ ꯏꯃꯥꯗꯤ ꯉꯟꯅ ꯍꯜꯂꯛꯀꯅꯤꯁꯨ ꯍꯥꯏꯔꯒ ꯉꯟꯅꯁꯨ ꯍꯜꯂꯛꯇꯦ꯫ ꯑꯩ ꯏꯇꯣꯝꯇ ꯉꯁꯥꯏꯗꯩ ꯂꯩꯔꯤꯅꯦ꯫ ꯍꯌꯦꯡꯈꯩꯗꯤ ꯏꯃꯥ, ꯅꯪꯒ ꯂꯥꯛꯀꯦꯀꯣ꯫ ꯑꯩ ꯄꯥꯕꯒ ꯂꯩꯕꯁꯨ ꯇꯜꯂꯦꯕ ꯀꯣ ꯏꯃꯥ, ꯀꯣ꯫ ꯆꯥꯎꯕꯤ ꯃꯆꯥꯅ ꯃꯄꯥꯒ ꯂꯩꯕꯒꯤ ꯍꯥꯏꯔꯛꯄꯗꯨꯗ ꯊꯃꯣꯏ ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ꯫ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯥꯡꯗꯗꯤ ꯃꯄꯤ ꯇꯥꯍꯜꯂꯛꯇꯦ꯫ ꯑꯗꯨꯒ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯆꯥꯊꯣꯏꯕꯤ, ꯃꯣꯏꯅꯅꯦ ꯈꯪꯗꯗꯅ ꯍꯥꯏꯔꯤꯅꯤ꯫ ꯄꯥꯕꯗꯣ ꯋꯥꯕꯒꯤ ꯎꯈꯣꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯅꯤ꯫ ꯄꯥꯕꯗꯤ ꯁꯤꯕꯁꯨ ꯅꯠꯇꯅ ꯇꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯗꯝꯅꯤ ꯌꯦꯡꯉꯨ꯫ ꯄꯥꯕꯗꯣ ꯌꯥꯝ ꯐꯕꯅꯤꯗ꯫ ꯏꯆꯥꯕꯨ ꯂꯨꯅꯒ ꯇꯧꯔꯤꯗꯨꯗꯤ꯫
ꯄꯥꯕꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕꯩꯅꯤ ꯄꯥꯕꯅ ꯉꯥꯡꯉꯤꯗꯣ ꯁꯦ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯁꯤ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯔꯕ ꯃꯇꯝꯅꯤ ꯃꯥꯡꯒꯣꯜꯖꯥꯎ ꯎꯈꯣꯡꯗ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯅꯤꯁꯥ ꯍꯜꯂꯕ ꯀꯥꯟꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯏꯕꯦ ꯏꯕꯦ ꯑꯩ ꯇꯥꯕ꯭ꯔꯥ ꯊꯣꯡ ꯍꯪ ꯑꯁꯨꯛ ꯉꯜꯂꯤꯕꯁꯤ ꯀꯅꯥ ꯂꯥꯛꯀꯅꯤꯅ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯤꯕꯅꯣ ꯍꯥꯡꯗꯣꯛ ꯁꯠ ꯆꯥꯎꯕꯤ ꯇꯥꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯉꯤ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯏꯆꯥꯊꯣꯏꯕꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯂꯣꯏꯔꯦ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯦ ꯃꯥꯡꯒꯣꯜꯖꯥꯎ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯆꯥꯊꯣꯏꯕꯤ ꯏꯆꯥ ꯁꯅꯥ ꯇꯨꯝꯂꯕ꯭ꯔꯅꯤ ꯏꯆꯥꯕꯨ ꯂꯥꯎꯁꯤ ꯄꯥꯕꯒ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯎ ꯍꯌꯦꯡꯗꯤ ꯄꯥꯕꯅ ꯏꯆꯥꯒꯤ ꯂꯥꯏ ꯐꯗꯤꯕꯤꯁꯨ ꯂꯩꯅꯤꯗꯣ ꯏꯆꯥꯒꯤ ꯉꯥꯃꯛꯁꯨ ꯂꯩꯅꯤ ꯃꯈꯣꯏ ꯄꯥꯕ ꯑꯉꯥꯡꯗꯨ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨꯕ ꯍꯣꯏ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯏꯆꯥ ꯄꯤꯕꯁꯨ ꯄꯤꯕ ꯉꯝꯗꯕꯤ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯑꯥꯗ ꯌꯦꯡꯅꯤꯡꯅ ꯅꯁꯛꯇꯣ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯨꯛꯁꯨ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ ꯇꯨꯝꯂꯝꯕ ꯂꯦꯝꯕꯤꯁꯨ ꯃꯃꯤꯠ ꯆꯤꯡꯂꯤ ꯃꯥꯡꯒꯣꯜꯖꯥꯎ ꯌꯨ ꯉꯥꯎꯗ꯭ꯔꯤꯈꯩꯗꯤ ꯈꯔ ꯃꯤꯔꯣꯜ ꯇꯥꯏ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯗꯤ ꯃꯆꯥ ꯄꯤꯕ ꯄꯤꯕ ꯉꯝꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯥꯊꯤꯅ ꯇꯧꯔꯤ ꯂꯦꯝꯕꯤꯁꯅꯥꯅ ꯄꯥꯕ ꯅꯪ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ ꯂꯝꯄꯥꯛꯀꯤ ꯎ ꯃꯈꯣꯡꯗ ꯇꯨꯝꯃꯒ ꯂꯩꯔꯤꯗꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯕꯦꯝꯕꯦꯝ ꯍꯣꯏ ꯇꯣꯝꯕ ꯍꯣꯏꯅ ꯅꯣꯏ ꯄꯥꯕꯗꯤ ꯑꯥꯗ ꯁꯤ ꯂꯩꯔꯤꯗꯨ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯗ ꯑꯩꯗꯤ ꯀꯤꯖꯗꯅ ꯄꯥꯕ ꯅꯪ ꯀꯧꯔꯝꯗꯕꯤ ꯌꯨꯝꯗ ꯌꯥꯡꯅ ꯆꯦꯜꯂꯛꯏꯅꯦ ꯃꯥꯡꯒꯣꯜꯖꯥꯎ ꯃꯆꯥꯒꯤ ꯃꯥꯡꯗ ꯈꯖꯤꯛꯁꯨ ꯏꯀꯥꯏꯔꯛꯏ ꯑꯗꯨꯕꯨ ꯈꯨꯝꯂꯛꯏ ꯑꯥꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯒꯤ ꯄꯥꯕꯗꯤ ꯋꯥꯃꯟꯗꯅꯅꯦ ꯎꯈꯣꯡꯗ ꯄꯣꯊꯥꯔꯤꯅꯤ ꯑꯗꯣ ꯄꯥꯕ ꯍꯌꯦꯡꯈꯩꯗꯤ ꯏꯃꯥꯒ ꯈꯠꯅꯒꯅꯨꯀꯣ ꯅꯣꯏꯅꯤ ꯈꯠꯅꯕꯗꯣ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯏꯃꯥꯁꯨ ꯌꯥꯝ ꯀꯞꯄꯤ ꯈꯠꯅꯔꯔꯣꯏ ꯏꯆꯥꯅ ꯍꯥꯏꯔꯗꯤ ꯅꯈꯣꯏ ꯃꯥꯁꯦ ꯂꯝ ꯍꯦꯟꯕꯒꯤ ꯄꯥꯕꯅ ꯋꯥꯔꯛꯄꯅꯤꯗ ꯂꯥꯎ ꯄꯥꯕ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯎ ꯑꯩꯗꯤ ꯆꯥꯔꯁꯤꯕꯨ ꯄꯥꯕ ꯆꯥꯔꯁꯨ ꯄꯥꯕꯒ ꯑꯃꯨꯛ ꯆꯥꯒꯗꯕꯅꯤ ꯂꯥꯛꯑꯣꯁꯤ ꯆꯥꯎꯕꯤ ꯑꯋꯥꯕ ꯀꯌꯥꯅ ꯌꯣꯝꯁꯤꯜꯂꯕꯁꯨ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯃꯣꯃꯣꯟꯅ ꯌꯦꯡꯖꯩ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯟꯖꯩ ꯑꯩꯁꯦ ꯀꯌꯥꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯣ ꯏꯆꯥ ꯄꯤꯕ ꯑꯃꯇꯪ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯇꯥꯊꯤꯔꯤꯕꯁꯦ ꯇꯧꯔꯝꯂꯣꯏꯀꯣ ꯈꯟꯅ ꯆꯥꯎꯕꯤ ꯃꯃꯤꯠ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯡꯒꯣꯜꯖꯥꯎ ꯍꯥꯟꯅꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯔꯤ ꯆꯥꯎꯕꯤ ꯑꯃꯨꯛ ꯈꯠꯅ ꯆꯩꯅ ꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯟꯗꯨꯅ ꯉꯔꯥꯡ ꯋꯥꯅ ꯇꯥꯟꯖꯔꯨꯕ ꯁꯦꯜ ꯈꯔꯗꯣ ꯄꯤꯊꯣꯛꯈ꯭ꯔꯦ ꯁꯦꯜ ꯐꯪꯂꯕꯗ ꯃꯥꯡꯒꯣꯜꯖꯥꯎ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯕꯤ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯤꯒꯤ ꯂꯧ ꯂꯤꯡꯕ ꯂꯥꯛꯏ ꯂꯧꯄꯨ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯆꯥꯎꯕꯤ ꯊꯦꯡꯉꯤꯗ ꯅꯪꯗꯤ ꯃꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯥꯛꯅꯈ꯭ꯔꯕꯅꯤꯅꯦ ꯊꯦꯡꯅ ꯂꯥꯛꯂꯕꯗꯤ ꯈꯨꯠꯁꯨꯃꯟ ꯁꯣꯟꯊꯒꯅꯤꯀꯣ ꯗꯥꯗꯥ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯌꯥꯅꯤ ꯅꯆꯜ ꯈꯔ ꯊꯦꯡꯅ ꯑꯗꯨꯝ ꯍꯟꯖꯒꯦ ꯈꯨꯠꯁꯨꯃꯟꯗꯤ ꯍꯟꯊꯕꯤꯒꯅꯨ ꯗꯥꯗꯥ ꯐꯩ ꯑꯗꯨꯁꯨ ꯆꯥꯎꯕꯤ ꯂꯧꯕꯨꯛꯇ ꯀꯨꯝꯊꯗꯨꯅ ꯂꯧ ꯂꯤꯡꯕ ꯍꯧꯈ꯭ꯔꯦ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯀꯨꯟꯖꯣ ꯆꯥꯎꯕꯤꯗ ꯀꯂꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅꯁꯨ ꯅꯣꯡꯃꯇ ꯂꯤꯆꯠ ꯀꯥꯏꯔꯨꯗꯕ ꯆꯥꯎꯕꯤꯗꯗꯤ ꯀꯅꯥꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ ꯃꯔꯝ ꯑꯁꯤꯅꯁꯨ ꯀꯨꯟꯖꯣ ꯉꯁꯤ ꯐꯥꯎꯗ ꯆꯥꯎꯕꯤꯗ ꯀꯔꯤꯁꯨ ꯍꯦꯟꯖꯤꯜꯂꯨꯕꯗꯤ ꯉꯝꯗ꯭ꯔꯤ ꯉꯁꯤꯁꯨ ꯃꯥꯡꯒꯣꯜꯖꯥꯎ ꯆꯥꯎꯕꯤꯅ ꯄꯤꯔꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯊꯛꯄ ꯌꯥꯕ ꯊꯛꯂꯨꯔꯕ ꯃꯇꯨꯡ ꯐꯦꯔꯦ ꯍꯥꯏꯈꯩ ꯂꯥꯎꯗꯅ ꯃꯌꯨꯝ ꯍꯜꯂꯛꯏ ꯁꯨꯃꯥꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯂꯦꯝꯕꯤꯗꯣ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯀꯤꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯆꯥꯊꯣꯏꯕꯤ ꯅꯈꯣꯏ ꯏꯃꯥꯅꯤ ꯆꯠꯂꯣ ꯀꯧꯊꯣꯔꯛꯑꯣ ꯋꯥ ꯉꯥꯡꯅꯒꯦ ꯕꯥꯕꯥ ꯏꯃꯥꯗꯤ ꯊꯕꯛ ꯆꯠꯈꯤꯕ ꯍꯜꯂꯛꯇ꯭ꯔꯤ ꯀꯔꯤ ꯀꯗꯥꯏꯗ ꯍꯥꯏꯔꯝꯃꯦ ꯈꯪꯗꯦ ꯕꯥꯕꯥ ꯂꯨꯝꯆꯠ ꯅꯥꯏꯗꯕꯤ ꯈꯪꯒꯅꯤ ꯍꯜꯂꯛꯈꯤꯁꯅꯨ ꯑꯩꯅ ꯀꯌꯥꯔꯛ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯕꯁꯤ ꯄꯥꯝꯗꯦ ꯌꯥꯗꯦ ꯆꯠꯀꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯊꯕꯛ ꯇꯧꯕ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯒꯗꯕ ꯃꯥꯅ ꯑꯩꯒꯤ ꯏꯊꯛ ꯀꯥꯒꯤꯗꯣ ꯈꯪꯒꯅꯤ ꯉꯁꯤ ꯃꯪꯒꯣꯜꯁꯨ ꯀꯅꯥꯅ ꯈꯪꯍꯟꯒꯦ ꯍꯦꯔꯥ ꯕꯥꯕꯥ ꯏꯃꯥꯒ ꯈꯠꯅꯒꯅꯣ ꯏꯃꯥꯗ ꯐꯨꯕꯤꯒꯅꯨ ꯕꯥꯕꯥ ꯅꯪ ꯉꯔꯥꯡꯁꯨ ꯈꯠꯅꯔꯔꯣꯏ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯕꯥꯕꯥ ꯅꯪ ꯁꯥꯎꯒꯅꯨ ꯑꯩ ꯀꯤꯖꯩꯕ ꯃꯥꯡꯒꯣꯜꯖꯥꯎ ꯅꯤꯁꯥ ꯂꯩꯔꯤꯉꯩ ꯃꯆꯥ ꯐꯥꯎ ꯅꯨꯡꯁꯤꯕ ꯈꯪꯗꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ
Hey, Shutiba nga. Nang sunamagi matulaw duri. Lamchat chengdabidugi michanga changadan. Chalo, nama kaurshasa. Nang wanda tabak chagani harameda. Aduna nang chala. Nama bu pangnaba thiraga purakadabani. Chalo. Lembi sana. Mapagi mataududa kiduna kaple. Kapna chelai. Mama bu thibani haiduna. Sana kiba macha thibani haiduna. Thorakpa laikhamna uri. Lembi sanana kaptuna chelaklibudu. Kauduna hanglai. Chatombiya. Kaigino nangna kaplaga chelaibade. Kaidawre. Ima chawbida hayusi. Ima chawbiya. Aikhoi pabana ima thirusu haibagi ima thiraini. Pabado yam sahowi. Aiki chaye. Aikhoi imada lamcha chengdabiga haini. Aingondasu chinthibe ngang hairaga cheraini. Adu ima chawbiya. Aikhoi madu kaida lehoge. Ai imagi manakta thinbiyo ima chawbi. Laikham. Mangol jawdo ngasisu. Amuk magi hongnabido tawramlani khangi. Aduna hairi. Chadombiya lausi. Ima chawbiga taton thiragane. Haubi mayam charusi. Hengoi. Nangi imado. Labukda thabak suba chatlamgani. Thabak loidrikanda halakpa yaroi. Nangna noi imado. Haujik kaururaga yumda haladi. Noi paba sawhorido. Amuk hena sawrani. Aduna paba na horen sawu farakanda changdawni. Ima chawbiya. Aikhoi paba se. Ngarang namidangdi yam phai. Aingonda lai phadibisu leibini hai. Aigi ngamoksu leibini hai. Ado ngasidi amuk phatte. Aiba sawna chere. Kaigino siba. Aikhoi madi adom nuktigi phai. Ima chawbisu ko. Ado pabadi nuktigi phatrisi kaigino. Hai ma chawbiya. Nakhoi pabado lam hen tawri. Chai watpagi. Ichad thina tawradi. Nakhoi babung chawda takthuoga warak handuini. Lao chalasi. Somda chawbi. Ngasidi khara thengna lakpane haiduna. Mayamna labuktagi kanakhraba phawba madi suhauri. Ngaihaki matu mayum halakli. Mangol churida phamduna lembi sana mamabu halakpa ngairami. Machabu ubada chawbi machabu kauri. Chathoi biya nang bai mungda leirama yadro. Mamlabasida mapanda leiramidubo. Ima nangdi ngasisu nganna halakte. Aina nganna lao hairaga pabani yam chairami imada. Chawbi khajik pakhatpa phaurai. Hanadagi ngasina khara hena su thengkibana. Adubo hanglai. Nang paba halakhrabo. Pabadi ngasai na hale. Pabani ima thabak suba chatpagisu yam saurami ima. Pabado ngasisu yungauraga hale. Aiba ima kauruso haina so hai. Aina ima thiba lakpada ima chawbi thengne. Ima chawbi na ima thabak loidringai halakpa yaroi haibadagi Ima chawbiga punna halakminare. Aduga tatonga sanaraga lairure. Ima halakmani na aina halakpadadi ima nangdi lairamde. Pabade adom tummaga lairame. Imungda paba leibagi ay mapande ima ngairamine. Chathoibiya. Hayeng khaidine. Paba na hairasu. Ima thibane hainana tomda chatkanuko. Adugi saru ima chawbi hoida. Tatonga sanaraga lairamuko. Ichadi maramokpani. Lao changasi. Asumna mama machadu changminarakduna Mangol chawna hawgalakdringai chawbi thabak pumna makloisinjai chak loisilakpa matamduda Mangol chaw hawgalakli Mangol chaw chakhumda changlaklaga chawbi to onchinduna wa hairi Hey nang karai chaloi karai chaloge nongan badagina na mitaba mafam marang khangdana koichak chatluraga hawjik khangtada karige hanjilakli chalo lamchat naidabidi aigi yumsida leiba yaro Karino, makhoi pabana haibiribudubo. Ai migi lausuba chatlubani. Aina chatrabadi karaidagi selni hingadawribano. Hingbada sel changi. Sel yaudana karamna hingadawribano. Chatlamdai hairamgadabasu makhoi pabadi ngantana chathokbikre. Kari haibu. Nangna suraga chabra imungse. Ai ama lairibasi karini haina khali. Nupigi makhada laibi aba nupara ise. Ha? Asi haiduna. Khuchawaduna chawbigi mamaida hanjin thazili. Aduga makhatari. Labjat naidabe. Nang leibadagi Mangol jaw aigi punchise. Lekha tarabane. Chawbi ngasidi. Mapuroibada onkhatuna saungna kumlai. Ngasi phawse. Ichasigi khalaga ai khachituna khanglakpani. Adubo ai ngasidi khangbagi pangalek. Ngasi phawbasida yum ama patbagi nang nasiki mata supusilakta asukoibase. Nangi biyot binai tabu khangduna aina iru yang tengpo bakai sel tanduna imongse purakpani. Hari, adubo nang ngasi,
ꯂꯥꯛꯄꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯄꯦꯟꯗꯅ ꯁꯥꯎꯅꯤꯡꯕꯁꯤꯡꯗꯨ ꯄꯨꯟꯁꯤꯜꯂꯒ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯃꯥꯡꯒꯣꯜꯗꯒꯤ ꯃꯥꯡꯒꯣꯜꯖꯥꯎꯅ ꯅꯪ ꯆꯠꯄꯗꯤ ꯆꯠꯀꯣ ꯏꯆꯥꯗꯤ ꯄꯨꯕ ꯌꯥꯔꯣꯏ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯏꯆꯥꯅꯨꯄꯤꯁꯦ ꯊꯝꯂꯝꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯆꯥꯒꯤ ꯃꯈꯧꯔꯤ ꯃꯦꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯅꯤ ꯍꯦꯟꯅ ꯐꯩꯌꯦ ꯑꯗꯨ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯁꯥꯎꯅ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯦ ꯑꯃꯝꯕꯗꯨꯗ ꯂꯥꯛꯅ ꯂꯥꯛꯅ ꯀꯞꯂꯤ ꯀꯞꯂꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯀꯗꯣꯏꯅꯣ ꯏꯃꯥꯅꯦ ꯌꯥꯝꯅꯁꯨ ꯃꯝꯃꯦ ꯏꯃꯥ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯌꯦ ꯏꯃꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯃꯥ ꯆꯥꯎꯕꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯑꯁꯥꯎꯕ ꯑꯗꯨꯅ ꯉꯝꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯃꯆꯥꯕꯨꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯆꯥꯊꯣꯏꯕꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯤꯒꯅꯨ ꯏꯆꯥꯕꯨ ꯋꯥꯔꯕ꯭ꯔꯣ ꯃꯇꯦꯛ ꯈꯤꯇꯪ ꯉꯥꯏꯔꯤꯁꯦ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯄꯥꯝ ꯌꯧꯔꯤ ꯑꯊꯦꯡꯕꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯂꯥꯛꯄꯗꯨꯗ ꯇꯝꯄꯥꯛ ꯑꯃꯗꯤ ꯆꯥꯎꯕꯤꯒꯤ ꯃꯧꯄꯥ ꯅꯨꯄꯥꯗꯨꯁꯨ ꯅꯨꯡꯁꯥ ꯊꯤꯔꯤ ꯃꯃꯥꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯉꯤ ꯑꯗꯨꯕꯨ ꯆꯥꯎꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯆꯥꯎꯕꯤꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯗꯨꯗꯤ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯃꯥꯡꯒꯣꯜꯖꯥꯎꯕꯨ ꯐꯨꯔꯨꯅꯤ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯅꯨ ꯍꯥꯏꯗꯨꯅ ꯃꯧꯄꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯤ ꯆꯥꯎꯕꯤ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯕꯨ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯔꯒꯦ ꯈꯟꯗꯨꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯑꯉꯥꯡꯁꯤꯡ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯌꯥꯎꯔꯤ ꯑꯉꯥꯡ ꯑꯃꯅ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯁꯥꯟꯅꯁꯦ ꯑꯉꯥꯡ ꯑꯇꯩꯗꯨꯁꯨ ꯍꯣꯏ ꯌꯥꯏꯌꯦ ꯁꯥꯟꯅꯁꯦ ꯍꯥꯏꯅꯗꯨꯅ ꯁꯥꯟꯅꯔꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯊꯪꯗꯤ ꯑꯩ ꯇꯧꯒꯦꯀꯣ ꯑꯁꯨꯝꯅ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯂꯦꯝꯕꯤꯅ ꯆꯩꯇꯦꯛꯇꯨ ꯀꯣꯠꯇꯨꯅ ꯂꯪꯕꯗ ꯁꯣꯏꯕꯗꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯃꯃꯤꯠꯇ ꯄꯥꯟꯈꯤꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯞꯇꯨꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯆꯩꯔꯛꯏ ꯏꯍꯤꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯍꯜꯂꯛꯄꯤꯒꯤ ꯃꯆꯥ ꯅꯪ ꯍꯌꯦꯡ ꯀꯩ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯣꯏ ꯂꯦꯝꯕꯤ ꯁꯅꯥ ꯁꯥꯎꯗꯨꯅ ꯅꯨꯡ ꯈꯨꯟꯗꯨꯅ ꯑꯃꯨꯛ ꯊꯣꯝꯃꯤ ꯑꯉꯥꯡꯁꯤꯡꯗꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯍꯜꯂꯛꯄꯤꯒꯤ ꯃꯆꯥ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯤ ꯂꯦꯝꯕꯤ ꯁꯅꯥ ꯂꯩꯃꯥꯏꯗ ꯀꯤꯠ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯃꯁꯨꯕꯨ ꯊꯤꯔꯛꯄ ꯇꯝꯄꯥꯛꯅ ꯃꯁꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯨꯕꯨ ꯍꯨꯒꯠꯄꯤꯗꯨꯅ ꯊꯦꯝꯕꯤꯔꯛꯏ ꯏꯁꯨꯊꯣꯏꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯤ ꯍꯥ ꯀꯅꯥꯅ ꯏꯁꯨꯗ ꯀꯔꯤ ꯍꯥꯏꯔꯤꯅꯣꯅꯦ ꯑꯕꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯜꯂꯛꯄꯤꯒꯤ ꯃꯆꯥ ꯍꯥꯏꯔꯒ ꯆꯦꯟꯈ꯭ꯔꯤꯅꯦ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯐꯠꯈꯤꯗ꯭ꯔꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯏꯁꯨꯊꯣꯏꯕꯤ ꯂꯥꯛꯑꯣꯁꯤ ꯑꯕꯣꯛꯀ ꯆꯪꯉꯁꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯇꯥꯔꯨꯅꯨ ꯃꯆꯤꯟ ꯊꯤꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯕꯣꯛꯅ ꯊꯦꯝꯕꯤꯔꯛꯄꯗꯨꯗ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤ ꯑꯗꯨꯒ ꯇꯝꯄꯥꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯕꯣꯛ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯃꯇꯣꯝꯇ ꯂꯩꯍꯧꯕꯗꯨ ꯆꯥꯛ ꯆꯥꯔꯝꯒꯗ꯭ꯔꯥ ꯄꯥꯕꯗꯨ ꯌꯨ ꯊꯛꯄ ꯇꯣꯛꯑꯝꯃꯗ꯭ꯔꯣ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯁꯥꯎꯒꯜꯂꯁꯨ ꯑꯩꯗꯤ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯎꯗꯕ ꯀꯨꯏꯔꯦ ꯑꯕꯣꯛ ꯏꯃꯥꯗ ꯈꯪꯍꯟꯗꯕꯤ ꯑꯕꯣꯛꯀ ꯏꯕꯥꯅꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ ꯑꯕꯣꯛ ꯏꯁꯨꯊꯣꯏꯕꯤ ꯑꯕꯣꯛꯇꯤ ꯂꯝ ꯁꯥꯡꯅ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦꯗꯣ ꯅꯈꯣꯏ ꯄꯥꯕꯗꯣ ꯆꯥꯛꯁꯨ ꯆꯥꯔꯝꯒꯅꯤꯗ ꯌꯨꯁꯨ ꯊꯛꯑꯝꯃꯔꯣꯏꯗꯣ ꯅꯈꯣꯏ ꯄꯥꯕꯅ ꯏꯁꯨꯒ ꯅꯃꯥꯒ ꯂꯧꯕ ꯂꯥꯛꯑꯒ ꯆꯠꯀꯗꯕꯅꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯄ ꯌꯥꯗꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯁꯣꯝꯗ ꯃꯥꯡꯒꯣꯜꯖꯥꯎ ꯁꯦꯜꯁꯨ ꯇꯥꯟꯗꯦ ꯆꯥꯅꯤꯡꯉꯥꯏꯁꯨ ꯀꯔꯤꯝꯇ ꯂꯩꯇ ꯃꯊꯥ ꯁꯥꯔꯤ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯃꯕꯨꯛꯇꯤ ꯂꯥꯝꯂꯛꯑꯦꯗꯣ ꯅꯤꯁꯥ ꯌꯣꯟꯐꯝꯗꯒꯤ ꯍꯥꯟꯅ ꯈꯔ ꯁꯣꯠꯇꯨꯅ ꯌꯨ ꯊꯛꯂꯝꯕꯗꯨꯁꯨ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯁꯣꯠꯀꯦ ꯌꯥꯔꯛꯇ꯭ꯔꯦ ꯏꯃꯨꯡꯒꯤ ꯑꯔꯩꯕ ꯄꯣꯠ ꯆꯩꯁꯨ ꯌꯣꯟꯗꯨꯅ ꯆꯥꯕꯗ ꯀꯔꯤꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯕꯨꯛ ꯂꯥꯝꯂꯕꯗ ꯃꯥꯡꯒꯣꯜꯖꯥꯎ ꯑꯎꯕ ꯄꯣꯠ ꯆꯩ ꯂꯪꯈꯥꯏ ꯀꯧꯈꯥꯏꯗꯨꯅ ꯃꯇꯣꯝꯇ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤ ꯋꯥꯔꯛꯂꯕꯗ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯟꯗꯨꯅ ꯒꯨꯔꯨ ꯒꯨꯔꯨ ꯊꯛꯆꯤꯜꯂꯤ ꯂꯩꯃꯥꯏꯗꯨꯗ ꯀꯤꯠ ꯐꯝꯊꯗꯨꯅ ꯋꯥꯈꯜ ꯈꯜꯂꯛꯏ ꯃꯥꯡꯒꯣꯜꯖꯥꯎ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯨꯔꯕ ꯃꯇꯨꯡ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯂꯧꯔꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯦ ꯆꯥꯎꯕꯤ ꯐꯤ ꯀꯟꯅ ꯁꯥꯔꯤ ꯁꯨꯃꯥꯡꯗꯅ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯥꯡꯒꯣꯜꯖꯥꯎ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥꯕꯨ ꯍꯥꯟꯅ ꯀꯧꯔꯛꯏ ꯆꯥꯊꯣꯏꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯂꯦꯝꯕꯤ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯕꯥ ꯅꯪ ꯏꯃꯥꯒ ꯏꯕꯥꯅꯤ ꯂꯧꯕ ꯂꯥꯛꯏꯔꯣ ꯆꯥꯎꯕꯤ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯖꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯒꯤ ꯁꯤꯗ ꯂꯥꯛꯂꯤꯅꯣ ꯆꯥꯎꯕꯤ
ꯅꯃꯥꯅ ꯆꯥꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯂꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯃꯥꯅ ꯆꯥꯕ ꯋꯥꯍꯜꯂꯔꯣꯏ ꯏꯪꯈꯣꯜꯗ ꯂꯩꯔꯝꯕ ꯇꯝꯄꯥꯛꯁꯨ ꯃꯥꯡꯒꯣꯜꯖꯥꯎ ꯂꯥꯛꯄ ꯎꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯨꯡꯉꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯁꯤ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯃꯥꯡꯒꯣꯜ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯆꯧꯕꯤꯒꯤ ꯃꯧꯄ꯭ꯋꯥ ꯄꯥꯔꯤ ꯇꯣꯝꯕꯁꯨ ꯊꯣꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯎꯔꯛꯏ ꯇꯝꯄꯥꯛꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥꯍꯩꯒꯤ ꯅꯪꯅ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯄꯨꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯊꯥꯖꯕ ꯑꯃ ꯏꯃꯥꯗ ꯊꯝꯂꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯁꯤ ꯑꯁꯨꯝꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄꯗ ꯑꯩꯗ ꯄꯨꯝꯕ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯅꯪ ꯍꯟꯈ꯭ꯔꯣ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯇꯝꯄꯥꯛ ꯑꯃꯗꯤ ꯆꯧꯕꯤꯒꯤ ꯃꯧꯄ꯭ꯋꯥ ꯄꯥꯔꯤ ꯇꯣꯝꯕꯅꯁꯨ ꯃꯥꯡꯒꯣꯜꯖꯥꯎꯗ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯊꯥꯔꯛꯂꯤ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜꯖꯥꯎꯅ ꯊꯥꯖꯕ ꯊꯝꯂꯝꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯂꯤ ꯃꯥꯡꯒꯣꯜꯖꯥꯎ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯥꯟꯅꯒꯨꯝꯅ ꯅꯤꯁꯥꯁꯨ ꯆꯥꯈꯤꯗ꯭ꯔꯦ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯣꯡꯂꯛꯄ ꯃꯇꯧꯁꯤꯗ ꯆꯧꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯧꯕꯤ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯁꯥꯟꯅꯔꯤꯕ ꯂꯦꯝꯕꯤ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯆꯊꯣꯏꯕꯤ ꯆꯠꯂꯣ ꯅꯪ ꯄꯥꯕꯗꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯏꯃꯥꯅ ꯆꯥꯛ ꯊꯤꯔꯦ ꯍꯥꯏꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯂꯦꯝꯕꯤꯅ ꯃꯄꯥꯕꯨ ꯀꯧꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯤ ꯃꯥꯡꯒꯣꯜꯖꯥꯎꯅ ꯋꯥꯔꯤ ꯇꯧꯔꯛꯏ ꯆꯊꯣꯏꯕꯤ ꯍꯌꯦꯡ ꯄꯥꯕꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨꯀꯣ ꯄꯥꯕꯅ ꯍꯜꯂꯛꯄꯗ ꯏꯆꯥꯒꯤ ꯉꯥꯃꯨꯛꯁꯨ ꯂꯥꯏ ꯐꯗꯤꯕꯤꯁꯨ ꯂꯩꯔꯛꯇꯣꯏꯅꯤ ꯍꯣꯏ ꯄꯥꯕ ꯑꯩꯗꯤ ꯅꯤꯡꯉꯥꯏꯁꯨ ꯇꯧꯕꯤꯔꯣꯏ ꯑꯗꯣ ꯄꯥꯕꯅ ꯍꯜꯂꯛꯄꯗ ꯏꯃꯥꯒꯤ ꯐꯤꯁꯨ ꯂꯩꯔꯛꯎꯀꯣ ꯄꯥꯕ ꯇꯨ ꯏꯃꯥꯁꯦ ꯉꯁꯥꯏ ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯁꯝꯕꯜꯗ ꯄꯜꯂꯒ ꯏꯃꯥꯒꯤ ꯐꯤꯗꯨ ꯁꯦꯒꯥꯏꯔꯤꯕ ꯑꯗ ꯏꯃꯥꯅ ꯀꯤꯁꯤꯜꯂꯒ ꯆꯠꯈ꯭ꯔꯤꯅꯦ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯡꯒꯣꯜꯖꯥꯎ ꯃꯔꯥ ꯂꯩꯔꯕ ꯑꯃꯒꯨꯝ ꯂꯨꯔꯥꯛꯅꯅ ꯆꯧꯕꯤꯗ ꯌꯦꯡꯂꯛꯏ ꯅꯤꯡꯁꯤꯡꯂꯛꯏ ꯌꯨꯊꯛꯁꯦ ꯂꯩꯇꯕꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯈꯪꯍꯟꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤ ꯌꯣꯟꯗꯨꯅ ꯌꯨ ꯊꯛꯈꯤꯕ ꯃꯆꯤꯟꯗꯗꯤ ꯈꯨꯝꯂꯛꯇꯦ ꯂꯩꯅꯤ ꯅꯪꯒꯤ ꯏꯃꯥꯒꯤꯁꯨ ꯐꯤ ꯂꯩꯅꯤ ꯆꯧꯕꯤ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯟꯗꯨꯅ ꯋꯥ ꯊꯩꯗꯣꯔꯛꯏ ꯆꯊꯣꯏꯕꯤ ꯆꯥꯛꯇꯣ ꯆꯥꯁꯤꯜꯂꯨꯅꯦ ꯅꯪꯕꯣ ꯃꯈꯣꯏ ꯄꯥꯕꯁꯨ ꯆꯥꯁꯤꯟꯕꯤꯔꯣ ꯍꯌꯦꯡ ꯉꯟꯅ ꯆꯠꯇꯣꯏꯅꯤꯅ ꯉꯟꯅ ꯄꯣꯊꯥꯕꯅ ꯐꯩ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯥꯎꯖꯟ ꯊꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯅꯤ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯇꯁꯨ ꯉꯪꯉꯤ ꯍꯥꯏꯅꯕꯗꯨꯅꯤ ꯉꯁꯤꯗꯤ ꯃꯥꯡꯒꯣꯜꯖꯥꯎ ꯃꯈꯨꯠꯇ ꯁꯦꯜ ꯊꯣꯛꯆꯔꯤ ꯍꯥꯟꯅ ꯂꯩꯔꯝꯗ꯭ꯔꯒ ꯂꯩꯔꯛꯄꯒꯤ ꯍꯧꯅꯕꯤ ꯃꯤ ꯎꯁꯤꯠꯇꯕ ꯉꯛꯖꯥꯎ ꯊꯦꯛꯄ ꯍꯧꯔꯛꯏ ꯊꯕꯛ ꯁꯨꯕꯅꯦ ꯍꯥꯏꯅ ꯂꯪꯐꯩꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯡꯒꯣꯜꯖꯥꯎ ꯃꯔꯣꯟ ꯏꯐꯥꯏ ꯐꯥꯏꯅ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯑꯩ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯊꯣꯡ ꯍꯥꯡꯉꯣ ꯑꯩ ꯍꯜꯂꯦ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯕꯅ ꯆꯧꯕꯤ ꯊꯣꯡ ꯐꯠ ꯍꯪꯂꯛꯇꯦ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯍꯪꯂꯛꯏ ꯃꯥꯡꯒꯣꯜꯖꯥꯎꯅ ꯆꯪꯁꯤꯜꯂꯛꯄꯗ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯄꯗꯨꯗ ꯆꯧꯕꯤ ꯃꯅꯥꯇꯣꯟꯗꯨ ꯃꯦꯟꯗꯨꯅ ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ ꯃꯣꯏ ꯄꯥꯕꯕꯨ ꯑꯃꯨꯛ ꯇꯧꯕꯤꯔꯕ꯭ꯔꯥ ꯍꯟꯗꯣꯛ ꯌꯦꯡꯅꯤꯡꯗꯦ ꯑꯩꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯗꯨ ꯀꯨꯏꯅ ꯉꯥꯏꯍꯜꯂꯤꯕ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯔꯤꯅꯣ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕ ꯂꯥꯛꯄꯒ ꯁꯨꯝ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯑꯩ ꯐꯤ ꯂꯣꯜꯂꯝꯕꯅꯤ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯈꯛ ꯀꯥꯟꯅꯕꯅꯤ ꯌꯨꯁꯨ ꯑꯃꯨꯛ ꯊꯛꯄꯤꯔꯛꯂꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯗꯨ ꯏꯔꯜꯅ ꯊꯛꯄꯅꯤ ꯅꯔꯜꯅ ꯊꯛꯄ ꯅꯠꯇꯦ ꯑꯗꯨ ꯍꯥꯏꯔꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨ ꯆꯧꯕꯤꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯄꯥꯝꯃꯤꯗꯣ ꯁꯦꯜꯗꯨ ꯄꯤꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯀꯔꯤ ꯋꯥꯠꯍꯟꯒꯦ ꯑꯩꯅ ꯂꯦꯝꯖꯥ ꯆꯥꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯋꯥꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯄ ꯑꯗꯨꯒ ꯅꯪꯅ ꯁꯣꯝꯗ ꯂꯤꯂꯥ ꯁꯥꯟꯅꯕ ꯅꯪꯒꯤ ꯂꯝꯆꯠ ꯑꯩꯅ ꯈꯪꯉꯣꯏ ꯈꯟꯕ꯭ꯔꯣ ꯅꯪꯁꯦ ꯑꯩꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯋꯥ ꯉꯥꯡꯉꯛꯀꯅꯨꯅ ꯀꯔꯤꯕ ꯅꯪꯒꯤ ꯅꯨꯄꯥ ꯅꯤꯄꯥꯗꯣ ꯁꯛꯇꯤ ꯀꯨꯁꯤꯛ ꯍꯦꯛ ꯀꯨꯞꯄꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯙꯝꯀꯥꯒ ꯇꯧꯔꯗꯅ ꯑꯩꯒꯤ ꯈꯨꯕꯥꯛꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯄ ꯁꯔꯨ ꯁꯔꯨ ꯅꯩꯊꯦꯛꯑꯒꯅꯤ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯛꯈꯤ ꯉꯝꯃꯖꯥꯠꯅꯤ ꯈꯪꯉꯕ ꯅꯃꯥꯅꯦꯅ ꯏꯁꯣꯟ ꯁꯣꯟꯈꯩ ꯀꯨꯏꯔꯔꯣꯏ ꯃꯥꯕꯨꯗꯤ ꯇꯨ ꯑꯥꯗ ꯍꯧꯔꯛꯐꯝꯗꯣ ꯑꯥꯗ ꯆꯠꯈ꯭ꯔꯗꯝꯅꯤ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯂꯝꯆꯠ ꯆꯠꯈꯤꯕ ꯂꯩꯒꯦ ꯉꯁꯤ ꯐꯥꯎꯗ ꯑꯩꯕꯨ ꯑꯗꯨꯝꯅ ꯕꯗꯅꯥꯝꯀꯥꯗꯤ ꯄꯤꯕꯤꯔꯛꯀꯅꯨ ꯑꯩꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯕꯖꯥꯠꯅꯤ ꯊꯕꯛ ꯁꯨꯕꯅꯦꯅ ꯆꯠꯈ꯭ꯔꯒ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯒ ꯂꯝꯒꯤ ꯅꯨꯄꯤꯗ ꯉꯥꯎꯔꯒ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯏꯅꯥꯁꯤꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯕꯅꯤ ꯇꯥꯔꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯃꯣꯏ ꯄꯥꯕꯕꯨ ꯊꯥꯖꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯅꯪꯅ ꯂꯝꯆꯠ ꯁꯤꯡꯗ꯭ꯔꯒ ꯏꯔꯥ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯣꯠꯄ ꯕꯗꯅꯥꯝꯗꯨꯒꯗꯤ ꯄꯤꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯁꯦꯡꯕ ꯂꯣꯏꯅ ꯑꯣꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ
ꯃꯥꯡꯒꯣꯜꯖꯥꯎ ꯁꯥꯎꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯏ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯤ ꯀꯟꯅ ꯈꯠꯅꯔꯤ, ꯑꯗꯨꯕꯨ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯈ꯭ꯔꯦ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯕꯥꯕꯥ, ꯏꯃꯥꯗ ꯐꯨꯕꯤꯅꯨ, ꯕꯥꯕꯥ, ꯏꯃꯥꯗ ꯐꯨꯕꯤꯅꯨ, ꯑꯩ ꯀꯤꯌꯦ ꯕꯥꯕꯥ, ꯏꯃꯥ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯠꯃꯥꯡꯗ ꯎꯍꯟꯕꯤꯔꯔꯤ꯫ ꯂꯦꯝꯕꯤ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯐꯖꯅ ꯉꯥꯡꯊꯣꯛꯄ ꯉꯝꯗꯅ ꯀꯥꯆꯤꯟꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯈꯩ ꯂꯩꯔꯤ꯫ ꯃꯆꯥꯒꯤ ꯑꯗꯨꯛ ꯅꯤꯡꯉꯝꯗꯕ, ꯀꯅꯥ ꯂꯩꯖꯗꯕꯒꯨꯝꯅ ꯑꯗꯨꯛ ꯇꯣꯅ ꯂꯩꯔꯤꯕ ꯃꯇꯧꯗꯨ ꯎꯔꯨꯗꯦ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯆꯥꯎꯕꯤ꯫ ꯌꯨꯝꯗꯣꯟꯄꯣꯛ ꯑꯣꯏꯅ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯏꯕꯣꯍꯜ ꯃꯈꯣꯏ ꯑꯅꯤꯈꯛ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯅꯤ ꯀꯣꯂꯨꯞꯇꯨ꯫ ꯂꯩꯈꯝꯒꯤ ꯃꯃꯥ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜ ꯌꯥꯎꯅ ꯄꯨꯟꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯈꯥꯝꯕꯤꯅꯕ ꯀꯅꯥ ꯂꯩꯇ ꯃꯅꯤꯡꯇꯝꯅ ꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯊꯣꯝꯂꯛꯄ ꯎꯌꯥꯟꯗꯨ ꯂꯦꯝꯕꯤꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯑꯣꯟꯗꯨꯅ ꯍꯦꯛ ꯇꯥꯏ꯫ ꯀꯣꯟꯅ ꯉꯛꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯥ ꯃꯦꯟꯁꯤꯟꯗꯨꯅ ꯑꯃꯝꯕꯗꯨꯗ ꯆꯦꯟꯊꯣꯔꯛꯄꯗ ꯂꯝꯕꯤꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯈꯤ꯫ ꯃꯆꯥꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕꯗꯨ ꯎꯍꯧꯗ꯭ꯔꯦ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨ ꯑꯗꯨꯃꯛ ꯈꯠꯅꯔꯤ꯫ ꯃꯥꯡꯒꯣꯜꯖꯥꯎꯅ ꯍꯩ ꯅꯨꯄꯤ, ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ, ꯑꯩꯉꯣꯟꯗ ꯐꯥꯎ ꯈꯨꯠ ꯍꯟꯕ ꯉꯝꯕ, ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠꯇꯣ ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯅꯪꯁꯦ ꯑꯗꯨꯛ ꯄꯥꯝꯖꯈ꯭ꯔꯁꯨ ꯂꯧꯖꯔꯝꯃꯣꯏꯗꯕꯅꯤꯀꯣ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥꯁꯦ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯈꯖꯤꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯗꯤ ꯈꯟꯗꯨꯅ ꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤꯅ ꯑꯩꯁꯨ ꯏꯄꯥꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯟꯕꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨꯒꯤ ꯃꯥꯡꯗ ꯏꯀꯥꯏꯌꯦ, ꯏꯆꯥꯁꯤꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯄ ꯈꯔ ꯐꯔꯕꯣꯏ ꯅꯤꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯆꯣꯛꯈꯤꯕ ꯃꯆꯨ ꯀꯣꯛꯇꯦ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯊꯣꯛꯏ꯫ ꯑꯩꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ? ꯑꯗꯨ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯂꯩꯃꯥꯏꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯀꯞꯂꯤ꯫ ꯍꯩ, ꯅꯨꯄꯤꯅ ꯉꯝꯗꯧꯕ ꯅꯨꯄꯥ ꯃꯥꯜꯂꯨꯔꯕ ꯑꯩꯁꯦ? ꯉꯥꯡꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎ ꯆꯥꯎꯕꯤꯗ ꯑꯃꯨꯛꯇꯪ ꯀꯥꯎꯁꯤꯜꯂꯝꯗꯨꯅ ꯐꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯥꯕꯨ ꯊꯤꯔꯛꯏ꯫ ꯏꯆꯥꯊꯣꯏꯕꯤ ꯀꯧꯕꯗ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯆꯥꯎꯕꯤ ꯀꯣꯛꯆꯥꯎꯕꯤ ꯋꯥꯡ ꯀꯥꯈꯠꯂꯛꯏ꯫ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯆꯥꯕꯨ ꯊꯤꯔꯛꯏ꯫ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯁꯥꯎꯅꯤꯡꯉꯝꯕꯒꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯇꯝꯂꯔꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥꯡꯒꯣꯜꯖꯥꯎ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯇꯨꯅ ꯃꯥꯁꯨ ꯊꯤꯕ ꯌꯥꯎꯔꯛꯏ꯫ ꯌꯨꯝꯗꯨꯗ ꯂꯩꯕꯒꯤ ꯃꯃꯤ ꯎꯔꯛꯇ꯭ꯔꯕꯗꯨꯗ ꯊꯥꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯟꯊꯣꯡ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯑꯅꯤꯃꯛ꯫ ꯑꯃꯝꯕꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯣꯏꯔꯝꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯅꯨꯡꯗꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯃꯆꯥꯒꯤ ꯐꯤꯅꯥꯠ ꯑꯗꯨ ꯎꯔꯤ꯫ ꯆꯥꯎꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯕꯤ ꯃꯆꯥꯕꯨꯁꯨ ꯀꯣꯏꯀꯧ ꯀꯧꯔꯤ꯫ ꯃꯆꯥ ꯀꯧꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯊꯣꯔꯛꯂꯤ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯃꯤꯀꯨꯞ ꯑꯅꯤ ꯀꯥꯟꯅꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯕꯨꯡ ꯆꯣꯡꯊꯩ꯫ ꯆꯥꯎꯕꯤꯗꯤ ꯂꯦꯞꯅ ꯒ꯭ꯌꯥꯟ ꯃꯥꯡꯁꯤꯜꯂꯛꯂꯤ꯫ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯇꯧꯅ ꯂꯦꯞꯄꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯆꯥꯎꯕꯤꯕꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯉꯥꯛꯄꯤꯔꯛꯏ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯨꯞꯄꯨꯔꯒ ꯑꯃꯨꯛ ꯐꯠ ꯐꯥꯎꯒꯠꯂꯛꯏ ꯃꯥꯡꯒꯣꯜꯖꯥꯎ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯡꯒꯣꯜꯖꯥꯎ ꯐꯪꯂꯕ꯭ꯔꯥ? ꯐꯪꯗꯦꯅꯦ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯊꯣꯔꯛꯄꯗ ꯃꯆꯥꯒꯤ ꯐꯤꯅꯥꯠ ꯅꯥꯕꯗꯨ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯈꯨꯟꯒꯠꯂꯤ꯫ ꯐꯤꯅꯥꯠ ꯇꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯄꯥ ꯑꯗꯥꯏꯗ ꯑꯃꯨꯛ ꯂꯨꯞꯈꯤ ꯃꯥꯡꯒꯣꯜꯖꯥꯎ꯫ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯏꯅꯦꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯆꯥꯎꯕꯤ, ꯅꯆꯥꯅꯨꯄꯤꯅ ꯈꯥꯡꯕ ꯃꯣꯟꯗꯨ ꯂꯧꯔꯨꯁꯣꯟꯍꯦ ꯅꯪꯕꯣ, ꯑꯗꯨꯝꯅ ꯁꯣꯟꯊꯕꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ꯫ ꯆꯥꯎꯕꯤ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯃꯌꯨꯝꯗꯒꯤ ꯃꯆꯥꯅ ꯈꯥꯡꯉꯝꯕ ꯃꯣꯟꯗꯨ ꯂꯧꯔꯨꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯆꯥꯅ ꯈꯥꯡꯂꯝꯕ ꯃꯣꯟꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯤꯅꯥꯠ ꯇꯥꯔꯝꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯂꯪꯊꯩ꯫ ꯆꯥꯎꯕꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥ ꯀꯞꯂꯤ꯫ ꯏꯆꯥꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯕꯒꯦ? ꯏꯃꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ ꯏꯆꯥꯕꯣ? ꯂꯥꯛꯑꯣ, ꯏꯃꯥꯒꯤ ꯇꯝꯄꯥꯛꯁꯤꯗ ꯏꯆꯥꯕꯨ ꯆꯦꯠꯅ ꯑꯃꯨꯛꯇ ꯀꯣꯟꯒꯦ꯫ ꯏꯆꯥꯅ ꯈꯥꯡꯂꯝꯕ ꯃꯣꯟꯁꯤꯗ ꯈꯥꯡꯂꯔꯣ ꯂꯥꯛꯑꯣ꯫ ꯍꯦ ꯃꯄꯨ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯅꯥꯏꯗ ꯎꯍꯟꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯀꯠꯆꯔꯒ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯤꯒ ꯊꯥꯒ ꯃꯉꯥꯃꯛ ꯃꯃꯥ ꯑꯩꯅ ꯐꯤꯒꯧꯁꯥꯅ ꯌꯥꯖꯔꯤꯌꯦ, ꯄꯤꯅꯕꯤꯌꯨꯕ ꯃꯄꯨ ꯏꯕꯨꯡꯉꯣ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯡꯒꯣꯜꯖꯥꯎ ꯃꯆꯥꯕꯨ ꯐꯩꯕꯝꯅꯅ ꯄꯝꯗꯨꯅ ꯄꯨꯈꯠꯂꯛꯏ꯫ ꯆꯥꯎꯕꯤ ꯑꯉꯥꯎꯕꯤꯒꯨꯝ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯃꯄꯤ ꯇꯥꯅ ꯁꯣꯔ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯕꯨ ꯁꯣꯔ ꯀꯥꯝꯂꯤ꯫
ꯑꯃꯨꯛꯁꯨ ꯊꯕꯛꯇ ꯅꯝꯗꯨꯅ ꯏꯁꯤꯡ ꯀꯥꯝꯊꯣꯛꯍꯟꯅꯕ ꯇꯧꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯤꯍꯨꯟ ꯌꯦꯡꯉꯤ꯫ ꯑꯍꯜ ꯑꯗꯨ ꯃꯃꯥꯏ ꯍꯦꯟꯅ ꯁꯨꯛꯊꯈꯤ꯫ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯪꯒꯣꯜꯖꯥꯎ, ꯅꯆꯥꯁꯤ ꯃꯤꯍꯨꯟ ꯂꯩꯇ꯭ꯔꯦꯅꯦꯍꯦ." ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤꯗꯤ ꯑꯉꯥꯎꯕꯤ ꯉꯝꯂꯤ꯫ ꯃꯪꯒꯣꯜꯖꯥꯎꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯠꯈꯠꯇꯨꯅ ꯀꯞꯂꯛꯂꯤ꯫ "ꯑꯩꯅ ꯍꯥꯠꯄꯅꯦ, ꯏꯆꯥꯕꯨ ꯑꯩꯅ ꯍꯥꯠꯄꯅꯦ. ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯏꯆꯥꯒꯤ ꯍꯣꯡꯂꯛꯄ ꯃꯇꯧꯕꯨ ꯑꯩꯅ ꯈꯪꯍꯧꯗꯕꯅꯦ. ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗ ꯑꯗꯨꯛ ꯁꯣꯟꯊꯕꯅꯦ. ꯑꯀꯤꯕꯅ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗꯕꯅꯦ ꯈꯪꯅ ꯈꯪꯅ. ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗ ꯏꯃꯥꯅ ꯏꯆꯥꯕꯨ ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯦ. ꯏꯃꯥ ꯂꯥꯜꯂꯦ ꯏꯆꯥ ꯊꯣꯏꯕꯤ, ꯏꯃꯥ ꯂꯥꯜꯂꯦ." ꯃꯪꯒꯣꯜꯖꯥꯎꯅ, "ꯆꯥꯎꯕꯤ, ꯇꯣ, ꯏꯆꯥꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅꯤꯒꯤ ꯏꯅꯥꯛꯇ ꯂꯩꯕꯗ ꯏꯆꯥꯁꯦ ꯋꯥꯔꯗꯨꯅ ꯆꯠꯈ꯭ꯔꯕ. ꯑꯩꯗꯤ ꯃꯤ ꯅꯠꯇꯦ, ꯑꯩ ꯅꯤꯁꯥꯅꯦ, ꯅꯤꯁꯥ. ꯅꯤꯁꯥꯗ ꯂꯥꯏꯖꯨꯗꯨꯅ ꯏꯇꯨ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕ ꯑꯩꯅꯦ. ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯕ ꯑꯩꯅꯦ. ꯏꯆꯥ ꯍꯥꯠꯄꯗꯤ ꯑꯩꯅꯦ. ꯏꯆꯥ ꯍꯥꯠꯄꯒꯤ ꯄꯥꯞꯁꯨ ꯑꯩꯅ ꯄꯨꯒꯗꯕꯅꯦ. ꯑꯩꯒꯤ ꯃꯤꯌꯣꯠꯇ ꯋꯥꯖꯔꯛꯂꯕꯤ ꯅꯪꯅꯦ. ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯤ ꯑꯃꯒꯨꯝ ꯎꯕ ꯉꯝꯂꯨꯗꯕ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯏꯈꯨꯠ ꯄꯦꯟꯅ ꯁꯥꯟꯅꯕ. ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯦ, ꯅꯪ ꯅꯠꯇꯦ. ꯏꯆꯥꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯁꯤꯔꯝꯂꯕꯗꯤ ꯅꯃꯥꯅꯆꯥꯒꯤ ꯑꯋꯥꯕ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯂꯝꯒꯗꯕꯅꯦ." ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯖꯥꯎ ꯃꯄꯤ ꯇꯥꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯦ ꯃꯄꯨꯏꯕꯨꯡꯉꯣ, ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ. ꯉꯁꯤꯅ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯇꯨ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯃꯥꯡꯍꯟꯕ ꯉꯝꯂꯤꯕ ꯅꯤꯁꯥ ꯍꯥꯏꯕꯗꯣ ꯏꯈꯨꯠꯁꯤꯅ ꯊꯦꯡꯈ꯭ꯔꯔꯣꯏ. ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯀꯥꯎꯖꯟ ꯊꯤꯕ ꯑꯄꯦꯟꯕ ꯅꯥꯏꯗꯕ ꯋꯥꯈꯜꯅ ꯂꯥꯛꯁꯤꯟꯗꯨꯅ ꯅꯤꯁꯥ ꯍꯥꯏꯕꯗꯣ ꯏꯃꯤꯠꯁꯤꯅ ꯍꯟꯅ ꯌꯦꯡꯉꯤ ꯈꯜꯂꯛꯂꯕꯗꯤ ꯍꯤꯡꯅ ꯍꯤꯡꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯣꯔꯣꯛ ꯇꯥꯕ ꯑꯣꯏꯔꯁꯅꯨ. ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯁꯥꯈꯤꯅꯦ." ꯑꯁꯨꯝꯅ ꯃꯪꯒꯣꯜꯖꯥꯎ ꯁꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯆꯤꯛꯇꯨꯅ ꯋꯥꯁꯛꯈꯤ꯫ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕ, ꯀꯔꯝ ꯆꯥꯎꯕ ꯃꯤꯑꯣꯏꯕ, ꯑꯄꯦꯟꯕ ꯅꯥꯏꯗꯕ ꯃꯤꯑꯣꯏꯕ. ꯅꯤꯁꯥꯗ ꯂꯥꯏꯆꯨꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ, ꯏꯇꯨ ꯏꯆꯥ, ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯅꯨꯡꯁꯤꯕ ꯈꯪꯂꯛꯇꯕ, ꯅꯠꯇꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡ ꯑꯣꯏꯔꯛꯄ, ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯊꯥꯕꯤꯔꯛꯇꯨꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯁꯟꯗꯣꯛꯇꯨꯅ ꯃꯍꯧꯁꯥ ꯏꯃꯥꯒ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯂꯒ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕꯁꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕꯗ ꯈꯟꯗꯨꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯄꯣꯂꯣꯏꯗ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫